अहानबद मरोइब पाउ चानुंगी मई राउंड खरा कापथरक्रे हाइरी JJM gi makada mamang chahi lising ani kunmari faubada imung khuding thaknaba ising panghanbagi pandam thamkibadu kwakcha gi mioi ayamba afaba ising pangdri haina MP Bimolda wakatkre Manipur gi miyambu center gi luchingba singna karisu laitana khalakliba amadi Manipur miyamna MLA singbu chai thangliba si BJP gi MLA singi khudolni haina hanagi minister and loken haikre amadi Laibak asida batopsi ge khudong chaba laiba institute singi manungda Regional Institute of Medical Science RIMS na ahum suba oire Krumzari ISTB gi Manipuri pau mityeng tabribu singbu taram nokchari pau sandong na pizari Lawmi singna masa masa gi lawfam da ki bayawdna thabak sunana ba police na mafam kyada matik chana security force sing ngak senduna thamle hidingai cherakta ngase yu pung tara rom taba matamda Imphal district ke sagolmang police station gi manung chanba chanungi chaibu lokol da lawmi singna lawbukta thabak suri ngai da kuki khulai paibu singna nomai round khara kaptharakre hairi Mafam sing adugi ngak senaba lairiba IRB kangbuna lawmi sing adubu lawfam dagi tan khalakre haire thokdok thokfam da sangsilubada aikhogi paumi ki kangbu amada lawmi singna fongdurakpagi matung ina nongmai kaptharakiba du chingi mathakta laiba kuki gi khul filen code chingdai amadi jawlan dagi ni haina fongdurakle ado ai jo asigi mobile tawal laiba moi asana pa laise asigi maning side lau bani hingoni lau adu sapasida aikhoidi ai khamri sum phatpa du dang sai gang bom ta kheba moi gari de kai posi thari mane khanba ari am hangalaga lokai ani ahum sum tasale ari asasin nomai war mane na isu la erga lakpade sri ta angang jing lau peng ba ni pingang karam meba moi ne nomai ka pe semai ton ka ro hare le bi khong na ikoi ka hala bane na tawana hanjan thokram ni side moi na kapi mena dana ari ikoi semai sum tawraga di ikoi kamai to khungam si moi moi le lawraga ikoi di hongdu khe pa meba Pung mapan makai tara dai de lauje kumdare smaina lauje suba khajana suba haurakpada moi maru mapasta hana kapi eba e kachu tawra de moi kaim tawra hai mina nai koi kai di nongoi law kapi jana nongoi koi de lebi di loi phagat khare ado moi de lebi phagat jala na koi jahaini de kai jaga da nona tara ma thoi ming tawrapodi e sidi mawong ma tawre koi je kamai tawjige na khanar kanda koi gi maitai ayarbi ngai jingjina moi hare chalo noi sidai de kudong thiba ama tawraga di amu nungai te ado koi nongmai makon tari je kai no koi khanara je adu ngasi gi oine di chalo na tawra adu mai ka khale ado koi sumai thabak juba khoba kai do baka da di moi ne maru hanjan ka baga koi da dhap tawgi mawong ma male ba ado koi ne step ama ma lai jingjina akoi ne pai bu khulai jina adum phagal le adagi kai da kai lege thigale adu moi ne pai bu khulai du di khangju khangdre uju dra hai nongmai gi makon tar ju ta dare na sumai le ga di akoi kamaina kunja lai ba koi kamaina thabak suru ga kamai hingdoi no se haijani kapa ba posi dai da koi ni isa ga kheng na theng na ga ka khalai posi kapak de khote na hari ba pose kai maram gi no kari gi no si huji piar tham de ji sumai na mai tai gi lai ta khai na ba tham ningi ra step posi da media da kai da koi haininge ba si di Amaramda area du ngasi longmi singda nongmai kaptharakpagi chap chaba report sagolmang police station yangang pokpi police station natraga mafamadu da mathau tawriba security agency dagi report tawrakpa leite haina Manipur police ki extra thagalakpa report amana hairi makata na sengba chumba khangnaba paw lauri hairi JJM gi makada lisingani kunmari faubada imung khuding thak nabai sing phanganbagi pandam thamjaragasu Bisnupur district ki kwakta gi ayam basarukta thaknaba aphabai sing phangdri haina kunja sing MP Bimolda wakalakre MP angomsa Bimol akoi jamna Bisnupur district ki kwakta da miyam gi award pa yengsin khiba khongsat aduda MP angomsa Bimol akoi jamna kwakta kaithal gi fibam yengsin baga loinana mafam aduda miyam ga unaraga award apa sing wata nakhi Miyamgi wakadadugi matung ina MP angomsa Bimol akoi jamna ministry gi website portal da Pm-Istv na thagalakhiba report yengki maduda kwakta GP da yumthong samriga kuntra taruk thaknaba ising pikre haina palamba thengnake Miyam aduna sandrongi oina ising kharadi fangle kwakta kuman yauna mafam atai di pipe phauba samdri kwakta gi oina loki ifutta thokpa ising leiraga seasonary haina thamki hairi PHAD ki official singa MP angomsa Bimol akoi jamna phone da waris tanaki batanatana Swachh Bharat mission gi makhada pikhiba isingi data JJM da hapsil labra
portal da thagatlabra jingnaba chauna leire masi yengsinba chungani scheme amagi record scheme amada hapchinba haibasi tawdaba thabak ama sel lauthokpaga chap manai website portal da tasengna thabak suba loiraba adutamak thagatpam thokpani haike जल जीवन मिशन की कनो ददी जल शक्ति के पोर्टल का मेनू जाती से यावरी बसे सिददी सम्मे न पीरी से मोने दी समदे से कमाई तो जान से छे याम टोइन आई तसे ना है वाई पार्लियामेंट द बसे स्कैंडल याम चाव माने तुरुम नो बिदु समदे परिन से आई ना साइड से आई मोगल गंगानांग दिशा मीटिंग द सोई रेस ऑग्राम ने एग्जीक्यूटिव इंजीनियर तो डिस्ट्रिक्ट हेड माले मंगन द सोई हायरम में तुरुम नो बिगे 900 हाउस होल्ड दगी फुबाला द सो 531 तो द मुंगे चनी दी समय है अमुक येंगी रोबो मदु दो स्वच्छ भारत मिशन में मकादा संभव मागी पाइप नती जल जीवन मिशन सेलिब्रेट एजेंडा अब अने चिंगराई से मफम महमरी सुरे अहमद सोद थेंगरबनी दिशा मीटिंग द लोइन चोंथोरे भाई हुजूर से फमीजे कोता द फमीबा सिदाइसिदासु चप मानना अने पोचे मोइन स्वच्छ भारत मिशन की मखादा लेबुदुना अदुगी डाटा दो थाजल लगा दिस इज इलीगल तौदब थबम दे पिसा लोथुक समान है बसिदि सी अमुक यंगयो कोटा के सिदाइ से यार इसे कोटा खुमन नै बजु अदुदा मोय हाउस ममी नो पी ले रे बसि से अमुक चेक कर ये फमिन बान जगह कोई की पंडिया Manipur gi miyam bu center gi luchingba singna tumit kangumna khalakliba amadi Manipur miyam na Manipur gi MLA singbu usitna chai thangliba si BJP gi MLA singi khudol ni haina hanagi minister namarapum lokenna mahiroi singda manamathum yenthokpagi thoramda haikre Bright Educational Career Association BECA lemapokpam khundrak khunfamna sinduna lemapokpam gram panchayat ki manungda leiriba afaba mahiroi sing pokning thogatpagi tararak suba merit award ngasi khongnangcha karak Community Hall le mapokpam na pangthokpa thoram aduda bosem CBSE amadi kosem na loba class 10 amadi class 12 ta mark wang na fanglakpa mahiroi singda manamathum piduna pongning thogatke thoram aduda hanagi minister N Lokena makhatana mahiroi singna mark wang na fangnabagi damak exam thagadaba nate afaba mahiroi amamam oiba ngamnaba kanna hotnagadabani Manipur gi miyam na rajniti tawriba maroina MLA oiriba singda thina chai thangba tawriba si BJP gi MLA singi khudolni India gi Prime Minister Narendra Modi amadi Home Minister Amit Shah na Manipur gi MLA singbu usitriba asi BJP gi MLA singna thokanbani BJP gi MLA kuntrani thoi leina lenga kama semba ngamdaba haibasi makhoida ekhoina kari asa amuk tawningai legedagi haike CS organization thakde chhatri santran thakde ibaden maya party thakde maya khawda hokka palakanda MLA se kwai ni huranga sathi kodona uhalle ibase ngasi bharta jana party ki BJP da kunthra ki thorkarakpa asuma maya basna Manipur ki praja miyam da aduki mati MLA se tumit kan ko okran ko bolte mabongi kodona ngasi le center ki sum bharta jana party ki wai ni ba मंत्री मनोहर अदुक जागो ममिन तरफ उधरे नंबोली अतो हमें छाती कर मणिपुर की पॉलिटिक्स तो पर राजनीति तो पर लेबाक स्टेप को तो करी हुई मुख्यमंत्री तुम काम बहुत मुखला बने अदुक की लेबाक की एडमिनिस्ट्रेशन पर की तो बा सिकुम बछा छोड़ दो तरीबा सिकुम को तुम काम ने उधर अदती इसम चंबर बड़ी प्रजाति करी है उधर उधर भारतीय जनता पार्टी की कोई मंगा खत्म मानो होगा तारीख अदुक की मनुंदा एक मणिपुर की इराक से सीरो संजगदी आई कोई हम थादो कदी एमिली को न थादो का मणिपुर की भारतीय जनता पार्टी ने जो कोई पुलक तो कर है न कितना हांगा सिटी थाउ से तो उन्होंने Regional Institute of Medical Science RIMS ki Naunasaba Autopsy and Cold Room Director G Sunil Kumar na hangdokre Department of Forensic Medicine and Toxicology RIMS Imphal na department ase da pangtok ki bathoram aduda RIMS ki Medical Superintendent Professor N Sanjeev amadi Forensic Science and Technology ki HOD Professor T H Minana thoram mapusing oike thoram aduga mari lenana Director G Sunil Kumar na RIMS ki Department of Forensic Medicine ki makada Virtual Autopsy Center ama amadi asiba hakchang nifu changadaba cold room ama hangdok chabane Virtual Autopsy asina pangthokadoriba asi aikoina hana conventional method ta hakchang gi parts sing
खाइरगा तौबा अदुगी महुत्ता CT scan amadi MRI सिजनदुना करमना मियोय अदु लेखिदबनो हाइबदु खंगदोकपा ngamgadoribani masi anauba poti nate Europe countries singdadi chahi kuntra nefugi mamangda hokrabani adubu India gi oinadi AIMS ta ama Silong da ama aduga ngasi RIMS ta hangliba asiga ahumsubani masina asengba result pu piba ngamlagani Matam gi matung ina court ki ayaba pirabadi conventional autopsy tawdana miyoy ama sibagi maram asi CT scan amadi MRI gi matengna minute mari mangada khangmangam gadoribani Amaromda miyam gi apamba si postmortem tawbiganu haibasini adubu bartopsy asina pangthoklabadi tawbaga chap manaragani hauziki oinadi conventional autopsy asi adumak chathari adubu matam khara leiragadi bartopsy asina mahut sinduna mari leinaba authority da thuna report piba ngamlagani haiki Amaromda morki compound laiba imung manungi missing laklaga ngaifam oiriba mafam adusu ningthina semjinduna case pairiba ayogi room amasu tongana hangduna thamle haiki अखोन हापचन जे CT scan 32 slides के हापचन लगा अखोई अतोप जगह मन इंडिया दा होग्रबा virtual autopsy की प्रोग्राम से सिदा होनबगी ने अखोन टारगेट तौरिसि अदुगा एडवांटेज अमना सिदा अखोन पोस्टमार्टम सि तौरोइदबने सेंगबगी दी आदि मतुंगी मतुंगिना कोर्टना यारागदी अखोन नॉर्मल अखोन autopsy तौरिबा बॉडी कोक हांगदोबा चांगी पार हांगदोबा सि हांगदोरोइदबने सिसिना अखोगी स्कैन दुना दुम कोक सोगसु मनुंगदा सोकदुना दुम cause of death हाइतारा सिबगी मरमसि पोस्टमार्टम सिदि cause of death पीबदु aduna akoina sida du non invasive technique haita body sida khaiba yaudana hai cause of death pirakadoi akoina postmortem tawganda public ki am toiba demand haiga di akoi postmortem tawbinu haibasi am toiba demand si tawduga chamana doi adu in future we expect that this will replace housing autopsy replace normal autopsy replace tawdrisi earlier akoina chanai autopsy si it is not the replacement now it just say akoi magi supplementary part of but matam khara lairagadi adum gradually this may even replace the traditional autopsy Government Oza Singna Lanai gi interest oizaba thiduna coaching private tuition tauba yauna private school singdasu makoina yausinduna lairiba si athubada tokadabani haina Manipur Students Federation MSF na phongdokre Kwagathel thongnawzum lekai de laiba MSF ki head office te pangthokiba pawgi mifam aduda President Hizam Rosana Department of Education Ace na haukiba lisingani kunithoi gi October 10 da thokiba jerol amagi matung inna Central Service Conduct Rules 1964 Sub Rule 1 amadi 2 da yauriba singi matung inna Lenga ki loising da thabak tawriba matana mangjongna na lenga ki ayaba laudana phongna natraga na koina na lalol itik amada natraga lalol itik ama hekta tawritabani haiba lairi Right to Children Free and Compulsory Education Act 2009 gi rule da yauriba provision sing indana lairiba oja singi mathakta lengak na yeng sindana adumak leiga tawribra lengak na ngasi fawba asoiba system amagi makhada chalairiba mahiloi sangsing asigi mathakta mityeng changlak tabana lanai mioi kharana lanai oiba mawongda school sing hangdokna bagi wakalda mityeng thamduna education bu lanai gi oiba mawongda onthorakpa amadi lengak ki lairiba mahiloi sangsing buna fagatna ba yengsinbagi mami tarak tabadagi lenga ki school da oja oiduna leiriba oja kharana magi thokpa tawduna leirakpadagi lenga ki school singda mahima sing tambagi chang nemtharakpani Maramaduna lanai gi mawong da senda lambi oina masagi ojeba thiduna lenga ki coaching school gi ojana coaching private tuition da yauriba tawriba hangdokliba chalairiba yauna lanai mahiroi singda hakthengnana nakoinana natraga lanai mahiroi sangsing oina hangdokliba tawriba chalai riba singi mathakta lengak na thubada mityeng changbiyu oja singna lanai gi interest tawriba sing masa na khangna athubada lepkadabani Karigumba MSF na hariba mayok sing asige mayok ta thabak tauba thengnarabadi masa na fafata daita pujagadabani amadi January oja singi maming matha amadi yauriba hangdokliba tauriba coaching tuition institute singi maming matha miyamda lauthoklagani haike lenga ki mahai loisang singda zawoi duna leiba singthusna masagi interesta masagi kananawagi yenglaga coaching center sing amadi tonga institution sing hangtuo kanda khoigi school duda man oijaribi school duda hena focus pibagi mahutta masagi sendong kharagi damak yenglaga coaching center amadi nakoina na school hangwa yausaliba sing asigi mathakta lengang na thubuda miyeng changadobuni masida MSF na kaiguma thengnaragadi maming mathaga loinana miyamna khangan ngani haibasima akanwa thamjari ekhoigi school tawbiriba school founder singda
lenga ki sigumba akoi gi oja sing yauksen bara haibadu phajana monitor tawbigadongni government gi oja sing na coaching tawramba amadi school na koina na hangba yaurogadi madu khudakta tokpiraga lebak sigi khunai sigi hena mapung phanaba mahi masing takpada lenga ki school singda mai onsin biraga thabak sing tawgadongni haibasini lamlai kendra gi manung chanba yangang pokpi ama dia koi bagi khulda law ubada security gi ahoba amata leitana ngakpi senbi badagi lawfam ayam balaw pan mangamle haina yangang pokpi village development committee gi assistant secretary thokchom amulna paumi singda phongdokre yangang pokpi maning lokol da paumi singa unabada amulna makha takibada lamlai kendra gi MLA KH ibomsana yangang pokpi area da mathau tawriba Indian Army CRPF BSF Manipur police ki makok thongba singda lamlai kendra gi law uba yadaduna lakpa lawfam khudingmak law uba yanaba akan bacheksin thawrang lawkhatnaba kanna haibadagi hana kuki singna leiramba bunker sing security force singna laisinbada natana labuk amadi chinga tainaba mafam singda ayuk pung taruk tagi numidang wairam pung mga fawba duty tawduna lawmi singna law unaba chathok chasin tawbada kanagumba amatana ayet papirakpa ngamdanaba kanna ngakli Manipur police amadi central force singi official singa khunja singna pamina duna law panba yaba mafam sing lepthokduna law panbagi thabak haurakibani hauzik fawbagi oina yangang pokpi sabungkho khunau amadi atai khulgi lawfam ayamba law uba haure lemhauriba lawfam kharadi lawpu singna udaba yauri makoina phongdorakpada chahi ani law urudraba lawfam sing adu hauzik napi yam thana hauraga laibana maram oiraga hauzik khoiraga law ubada khudungcha dabakaya thokadabana udabani karigumba kalenda law khoi hauram labadi law ubada akaiba amata thoklam dabasu yaba adu haujikti matang chadri khanbadagi law udabani security ga mari amata leinadi haina phongdurak palai handak phajana ngak seliba ase gumna mathang sahidadi kalen sanbot khoiba haibada December thadagi me mamangda law khoi honaba security gi cheksin thawrang lokhathani haina mahakna makha takhi lemhoriba 35% kari maram gi dang ta uba ngamdrino law jiu lawai ta bagi law oiba imphal gi law oiba ubada sahi ani sila abanina napi je asduki matik haubanina akoi ubada paisa aduki matik sangadaba ubagi khudong sabji masi ngamdaba haitare kanamba na athingba akoi gi maikaida khunjagi maikaida athingba piba laite uningba jaga gai u tawbudabu nakhoi safety oigedaba khara chingong kiya nakpadudi noina khara wakhandu khallaga irang thoktanaba mawongda yengaga aigi isaju soktanaba mawongdu yengaga u haina haibiba adu na maram oiraga akoi gi jaga uba yaba jaga bawdi akoi occupy tawraga hujiga 75% ji bawdi akoi tasengna uba ngamjare State Council for Educational Research and Training SCERT na NEP 2020 implement taunaba National Curriculum Framework for Foundational Stage 2022 amasung NCF SE 2023 animak Manipuri lolda translation tawbalwere haina SCERT gi director A Romelna phongtokre wafam asidagi hauduna SCERT gi multipurpose hall da numit mangani chupna development of state curriculum framework for school education preparatory and middle stage aiba hiramda Pangthokadaba workshop phongdokpagi thoramda haikibani curriculum asi Manipur University DMC TE DMU private college amadi SCERT gi subject expert sing yauna tongan ba subject sing gi resource person sing NEP 2020 amadi national curriculum framework sembada member ama oina maru oiba thongdang loriba Ajim Premji University Bangalore gi resource person singa loinana punna khutsamna duna pangthokadaba thoramadуда Eromelna makhatana Department asina housing NCF SE 2023 asigi makada SCF SE State Curriculum Framework for School Education puthoknaba thabak paikhatli haukiba me thada ahanba round gi workshop ama Azim Premji University Bangalore ga khutsamna duna pangthokre workshop aduda ayamba saruk loisin kre loinana ani suba round gi oina workshop ngasi July 13 dagi July 10 Nepal fawba pangthokadabani Department asina August thada final draft ama puthoknaba pandam thamli haiki Class 1 amsung 2 gi ladik se matangi chahi da siznanaba tamnaba Board of Secondary Education Manipur na masi develop tawdabani madugi damakta mari leinaba department na Board of Secondary Education da khangan kre masi pangthok cheriba workshop ase anirak suba workshop preparatory stage amadi middle stage ki
curriculum framework develop तौनबनी ngasi pangthokchei workshop sina Ajim Premji Bangalore da based toba university masigi faculty nipan amsu yawiri masi akoina sangabada August thagi loisalakpadadi hariba curriculum se akoi putokpa ngamani na akoi khanjai The Manipuri University Students Union amasung University asigi Constituent College singi maikaidagi University asigi lambi sembinaba University asigi gate sabinaba amasung gate singda security thambinaba kayarak mari lenaba authority ki maikaida haijakrabasu ngasi fawba thabak ta onthorak tabadagi University asigi mahiroi kayana University asigi administrative block so lonsinduna khongjang sangsinkhre University asigi administrative block so lonsindringaida Manung dalai riba BC yauna staff pumnamak mapanda thorak na bakhangalaba matungda BC masasu mapanda thorak tuna khongjang sangsiliba mairoi singa ngaihak wari sanake wari sanabaduda yanaba puraktabadagi administrative block adu so lonsin baloiraba matungda Danamanjuri University Students Union ki president Chalamba Khangembamna DMU gi gate ahum lairibasi ngasi fawba gate ama oibagi mawongda semjindaba campus manung asigi lambi ka hena fatabana academic atmosphere da akaiba piba amasung gate security laitabana thokalliba khudongcha da bakaya se yengsinna mari lainaba authority da kayarak haijarabasu ngasi fawba ta dabadagi khongjang ase sangsinbani mairoi singna taliba dimana se thabakta onthok trip hawba khongjang asi jangsin khigani haike DM campus manung chana leiba lambi asi ngasi numini humni phaugi mamangda akhoi lambi thingjakhre southern gate ta adubu ngasi paliba Manipur government gi makha dagi kaisuma action am talawakpo ude university asida gate pandaba university oihaliba se athu matamda gate panbiyo security deploy tawbiyo amasung lambi phibam yamna khudong chadre DM campus ta leiba lambi mafam khudimak loinaba khudong thire security deploy athu matamda tawbiyo lambi sembiyo amasung gate panbiyo haibe agenda singasi asigi ahongba mata leitaba taragadi khoi makhata na khoi university asi khoi shutdown tawani habu perform se thamjari aduga loinana khoi ngasigi university asigi campus manung da seliba gari sing asi khoi gi Manipur gi praja singna di khoi gi khoya thong da thong ama saba si loidabana maram oibana ni oibana ni haibe adubu khoya thong da thong asi saba hajik loire hain dakpire adu thungba loidaba pawa satra khoi gi university asi da di aduki mati khudong cha da thengnari administration activities academic atmosphere aduki matik soe southern gate ta thinge surrounding da leiriba ichilina khwai punamaka khoi university asigi satra singa khonabagi fibam do ina thokpagi mami masu ure hairiba khudong cha da mayam singa si khoi khangma ngamdraduna ngasi di university asigi activities khudima block tawrage haiduna tongan ba UGPG khaktana punamak se sanction jaraga khoi ngasi gi khongthang se thangjin jarapani Manipur Lenga ke Fisheries Department ke makhada leiba takmu experimental fish farm da Fisheries Department Government of Manipur gi Commissioner amadi Director gi meeting makhada ngasi District Fisheries Officer Bisnupur ke Dinesor amadi takmu experimental fish farm in charge CS Rusikanta anina luchingduna experimental fish farm asina semduna puthok chaba nga macha rohu pengba common crab amadi grass carp masing laktara rom thadakre Fisheries Department ki routine program oina leptena chatharakpa nga macha thadabasi hana nga macha puthokliba singdagi leiduna thadaramba adu handak chahi khara sidagi department masana nga macha sponsor semduna puthok charaba nga macha sing thadabagi thabak chathaba hobune ngasigi nga macha thadaba aduda thanga part 2 gram panchayat ke administrative committee ki chairman N Chandra Sandra Youth Club ki president L Syam Maite amadi local elected member kaya amadi Fisheries Department ke staff kaya su sarukya ke nga macha thadaba aduga mari leinana District Fisheries Officer ke Dinesorna chahi khudingi department nga macha thadabagi program adu chahi asigi oina su pangthokpani masina ngami singi senmitlon da kharadong oibasu mateng oina ba panjamga loinana department na paikhatpa thorangni leptana chahi khudingi pangthokigani haike mark na makha taraduna Fisheries Department ke oina takmu experimental fish farm da ngami singna nga fabagi off season lei masigi manungda nga faba tawbiganu haina su appeal tawke Achida taduna hingiba
ꯃꯤꯁꯤꯡꯒꯤ ꯍꯤꯡꯅꯅꯕ ꯁꯤꯟꯃꯤꯠꯂꯣꯟ ꯐꯒꯠꯅꯕꯒꯤꯗꯃꯛꯇ ꯊꯥꯗꯔꯤꯕ ꯉꯥꯁꯤꯡ ꯑꯁꯤꯗꯒꯤ ꯃꯈꯣꯏꯅ ꯈꯤꯇꯪꯇ ꯑꯣꯏꯔꯕꯁꯨ ꯄꯨꯟꯁꯤꯗ ꯂꯥꯏꯅ ꯍꯤꯡꯕ ꯌꯥꯅꯕꯒꯤ ꯄꯥꯟꯗꯝꯗ ꯑꯩꯈꯣꯏ ꯊꯥꯗꯖꯕꯅꯤ ꯂꯦꯞꯇꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤꯁꯨ ꯊꯥꯗꯈꯤꯅꯤ ꯃꯁꯤꯒꯤ ꯉꯥ ꯃꯆꯥꯁꯤꯡ ꯑꯁꯤ ꯇꯥꯡꯃꯨꯒꯤ ꯑꯩꯈꯣꯏꯒꯤ ꯐꯤꯁ ꯐꯥꯔꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯁ꯭ꯄꯣꯟꯗꯒꯤ ꯁꯦꯝꯒꯠꯆꯔꯒ ꯐꯤꯡꯒꯔꯂꯤꯡ ꯐꯥꯔꯕ ꯃꯇꯨꯡꯗ ꯉꯥ ꯑꯁꯤ ꯊꯥꯗꯣꯛꯆꯕꯅꯤ ꯄꯥꯠꯁꯤꯗ ꯇꯥꯔꯤꯕ ꯉꯥꯃꯤꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯅ ꯄꯤꯖꯔꯤꯕ ꯑꯣꯐ ꯁꯤꯖꯟ ꯖꯨꯟ ꯖꯨꯂꯥꯏ ꯑꯥꯒꯁ ꯊꯥ ꯑꯍꯨꯝꯁꯦ ꯐꯥꯗꯣꯛꯄꯤꯗꯅꯕ ꯑꯩꯅ ꯉꯥꯃꯤꯁꯤꯡꯗ ꯄꯥꯎꯖꯦꯜ ꯑꯁꯤ ꯄꯤꯖꯔꯤ Loktak mayayda laiba Ithat Karang Island ngasi United Women Development Organization UDO Bisnupur District na District Malaria Officer Bisnupur amadi Public Health Engineering Department Pm-Istv Bisnupur Division aniga kutsamna duna Kangdagi sandurak pa laina dagi ngaktok naba amadi isingdagi sandurak pa laina kaya dagi ngaktok naba ngasi nong magi oiba kangkal hidak luptok pagaloina na awareness program ama pangtokre Karang dalaiba ima pantoibi harauba sanglenda pangtokpa insecticidal treatment bed net amadi distribution of fitkari and bleaching powder ki thoram aduda chaurakna kangkhal chanirom hidak luppaga loinana karangi yumthong ayambada fitkari amadi bleaching powder singsu yentokhi loinana kang macha sandokpa Laina singdagi karam nangak thokani amadi isingdagi poglakpa laina singdagi karam nangak thokani haibagi matangda malaria department ki oina district malaria officer ke biramangol amadi PhD gi oina junior chemist ke ais Pramodini Devi amadi lab assistant ti Vidya Sagari Devi anina wangangki ngasi pangthok liba thoram asigi matangda United Women Development Organization Bisnupur District President N Bimola Devi na phongdora kibada Yudogi team amana karangda tree plantation ama pangthok kibada karangi prajana thengnaram liba awaba sing yengluraga ngasigi thoram ase DC Bisnupur gi mateng loinana pangthokpani makata na karangi praja singi damak mari leinaba department singi maikaida matam gi oiba meeting changhanningbagi apamba phongdora Thanga Karangi Imai Bema Panthoibigi Community Hall Asida Kangan Sani Muk Lupnaba Amadi Aiko Yumthong Khudingi malaria Kundanaba Udoga Punna Kucham Naraga Kang Marum Hatnabagi Chemical PhD Department na Aiko Saibigare Aduga brushing powder kokta mamam PhD matum mamam Aiko Yumthong Khudingi Yenzare Matamgi Matumina Aiko Masi any department Khuding Mana Ming Changhaningi Haibaze Udo Bisnupur District Maigaidagi Haizari Karangi Kunjaman ngasi Udona Sinduna Pangtok Libasi Yamna Kanai Masida Natana Karang Hariba Kulasi Hiram Kuding Magda Sotai Haibiyai Kara Hena Matau Tariba Health Sector da Marilena Basing Namitiang Changhaningi Haiki Mari Lenaba, Kogi water supply ki Maruina, Asimayam Toina, ID Matamji, Palak Trabanina, Ising Patamina, Matamatangi, Yangshalanzining, Adagi pipe, a Kogi Tung the Bakotaba, and the Ising Pangba Pangdaba, Kotaba Yam lady, Matekra Pangaka to Matekra Pangdaba, pipes in the Yogdaba Jaga, Mayam lady, Asigi, Jagasing Sisu, Yokshalanzaning, Dagi Dr. Gimaruina. Dr. Sangsisu Athu Matamda Sangaraga Kotlaga Hongjelaga Kotlaga Aikogi Dr. Matikchana Thambiraga Ahing Nuntin Delivery gi adagi BP stock torpa kudakta anayak torpa mayamse Aikogi Kudung Sabse Pangdabase Pangan Bio and Na Haijari Manipur da hoki bapung kunmari ki manungda sample Nepal test tobada kakching the game ama COVID-19 positive oiba thegnare ngasi mioi mari discharge toki bagalunina hojik fawbada discharge toki ba apun masing chongwa supna ani yore active case kuni thoi leire Hojik Manipur ki oiriba tangdulaita daba matam asida thadau NP Manipur na phongdurakpa warol karada Maitai Mitai Tribe Union MMTU gi wakalol aningba apamba phongdurakli Thadau NP Manipur na punba Manipur gi sektam ngakpa Manipur gi ST lista Niyom Lana Yausiliba any cookie tribes ase Lautofam to e haiba se achumba wafam amani haina lawi Thadau NP na punba Manipur miyam gi apambada mitop khandok pagi thabak NRC chatna hanba logi wangmada mitop changlakpa thingba FMR gi matang da lauriba firep amadi chingda drug ki business amadi popi thaba thingbagi laurakliba firep pusu taramna oi Manipur da mitof la kayana logi wang madasang silagtuna kunda sanduna laisiliba si lengakna leblakpa base year amada yumfam oiraga mitop singasi masama gi maramda halan kiba haibasida pumnamakna yafam thoi Manipur da ingtapa purakna ba hotnabada pukjal sengba thamoi sengna kanglup khudingmakna firep lofom thoi haina MMTU na phongdorakle Hauji pawgi maraktana tema break amatang lominase
मतम की नुंगसित नुंगसा अमदि अइंग असाना मरम मोइरगा लोक तुंगबा अमदि खुबन सिंगबा तत्तन थोहल्ली पुमनमक सिबु खुदक फहनबा ngamlaba Capidon cup syrup 100% herbal product ni lok khubud natana nak mahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Offer Canberg Industries Thamabun Mesnamle kai opposite DM College ta leibana July 13 dagi kunmanga fawa yam chawraba offer mam pizari madudi school bag ani leibada bag ani hapchagani amadi bag ama leibada 20% off pizari miyamna su yana khangaraba Canberg ta school college seminar workshop sports air bag traveling bag rank ko na chingba loina phangbigani loina school singi oiba apunba uniform su phangbigani amasung uniform akal khudingmak ki apamba design da customize tawduna order tawba yagani Free plastic surgery consultation camp at Caesar Hospitals, Langos from 12 to 19 July 2025 in observation of National Plastic Surgery Day, 15 July. Patients with congenital defect, burn and trauma injuries, post-burn defects, cancer reconstruction, etc. may avail the facilities. For details, please contact 9007 9007 94 or 9611 609611. Honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Chahi nifu hena babina haiba maming asina anala yengi lamda thazaba quality leiba amadi cheksin na honabagi kudam oiduna lakli diagnostic tagi horaga multi speciality hospital amadi cancer care fawbada babina na mangzil thaduna lakli hojika muk makhata na changsilaktuna mayamgi mafam da kudol tamjari Babina Institute of Nursing Manipur Nursing Council nasu recognize tawraba matam ga chunarba classroom advanced lab sing leijeri Babina Multi Specialty Hospital amadi AOI Babina Specialty Hospital da clinical training fangbiu expert faculty nupa amasung nupi gi tokhaiba hostel sel yamna changdana Babina Hospital amadi khongbu oiriba institute sing da thabak tawbagi kudong jaba su pizari hauzik admission haujare suknatagi sit nipu khaktani ahan balakbada kudung saba pijagani Babina Institute of Nursing Nurturing Care Inspiring Growth Sajiwa Zel Road Khabai Soi Imphal East Soccer company gi crown maker rel Chahi yankhai suraba soccer company gi crown maker rel Hauzik market ta phangbiragani Mahaw yamna leiba pisiyam chawba crown maker rel saman mayamsu mahaw yengbiu crown maker rel Braketung da taram nokchari makata ba pau pizari DS Paul Manipur Women's College Mongsanga Internal Quality Assurance Cell Department of Zoology na senduna from aquarium fabrication to bioflok fish farming enhancing fish and fisheries productivity haiba hiramda numit nini gi oina chatharakpa training gi thoram maipakna pangthokre thoramadda college asigi tongan ba stream da tamliba mahiroi humfurom na sarukya ke Thauramaduggi manung chana aquaculture chawkhat hannaba pandamda college asigi Department of Zoology Kirori Mal College University of Delhi ga Memorandum of Understanding amasu khudyak pinaki numit nenigi oina chathakiba training aduda Department of Zoology Kirori Mal College ki head Dr. Lukram Ingochoba mitaina aquarium fabrication amasung bioflok fish farming gi matangda khudam kya piduna kanaraba wafam sing thamki Asigumba training program asina saruk yariba singda makhal kyagi kanaba fanganbata natana college asigi academic excellence fangnanaba changsilliba khongthang dasu achoba kanaba khongthang ama oiragani hairi All Assam Manipuri Students Union AMSU Hozai District Committee na sinduna Career Counseling Program ama pangthokre program adada Hozai District ke manung channel riba class 10 nagi degree fawbagi mahiroi chamagyankhai mukna sarukya ki Career Counseling Program asigi manung channa Career in Sports amasung Career in Civil Services haibasida khananai na ki Pikliba ngang singbu diarrhea layong dagi ngak thok pangamna ba Ministry of Health and Family Welfare na akhanana paikhat pathaurang ama oina chahi asigi June 13 dagi July 13 fawba chatharakhiba Stop Diarrhea Campaign Thobal District oina sungasi Deputy Commissioner Thobal Hena kamaina hawdokre District Health Society Thobal na sinduna Thobal District Conference Hall da pangtoki bathaurama duda CMO Thobal Dr. Wainokul District Hospital Thobal gi MS Dr. W Rohini Kumar na
चिंबना अथोइबा मिथुंगलेन सिंगोइना सरु याखिबगा लोइनना स्टाफ कयासु सरु याखि कैंपेन असिगी मनुंग चन्ना थौबाल डिस्ट्रिक्ट की मनुंगदा चाही मंगा फावगी मनुंगदा लैरिबा अंगांग लिसिंग कुंट्रागा चनी मरफुदरा मरीदा ORS पिथकनबगिदमक हेल्थ सेंटर खुदिंगदा ORS जिंग कॉर्नर हांगदौरी अमदी स्कूल कारबा मैरोई सिंगिदमकता अवेयरनेस कया पांगथोकने डिस्ट्रिक्ट असिदा लैरिबा अंगांग सिंगबु लायोंग असिदगी कनबा ngamnanaba punna khutsamnaduna chatminaduna campaign asi mai pakhansi haina DC थौबालना अपील तौखि This is a kind of multi-stakeholder activities. This is a mission mode. Let's take it seriously. Stakeholders and city strategies protect, prevent, and treat hydromina. Let's all dedicate fully, successfully implement hydromina. बिष्णुपुर डिस्ट्रिक्ट के नंबोल अमदि अकोइबदा लैरिबा इनखलकलिबा माइरोइ सिंगबु पुकनिंग थौगतुना हेना अफाबा माइरोइ सिंग पुथोकनबगी पांदमदा डेवलपमेंट एंड प्रोटेक्शन यूनाइटेड वॉलंटरी ऑर्गेनाइजेशन DPU VO नंबोलना सिंदुना 19 सुबा ओइना बोसेम कोसेम अमसुंग सिबेशन लौबा क्लास 10 अमसुंग 12 की एग्जामिनेशन दा मार्क वांगना फंगलकपा माइरोइ सिंगबु सेल अमसुंग सर्टिफिकेट पिदुना पुकनिंग थौगतपगी थौरम अमा नंबोल कैथल दलैबा पब्लिक हॉल दा पांगथोखरे माहिरोई पुना चामगा निपालदा सेलगी मना सर्टिफिकेट अमदी स्टडी लैंप पिदुना पुकनिंग थौगतकी थौरंगा मरी लेना नंबोल SC के MLA JS बसंत कुमारना माइरोई सिंगना करियर खक नतना अफबा मियोय अमा ओइबा हैबसी यामना मरु ओइ इसागी लैबा माहि अमदी वाखल लौसिंग असि खुनाइदा करमना योहनगदगी हैबसी माइरोई सिंगना खंगबा यामना मथौताई माक नहा सिंगबु पुकनिंग थौगतपगा लोइनना मखोइगी अपाम्बा खंगदोक्तुना थबक्ता ओंथोकनबा IPS की सर्विस असि चाही निपाल वाटलिंगाइदगी तोकिबनी लिसिंगनी तरा तरुक्तगी मणिपुर इंडिया खक नतना मालेमगी काचिन कोया अमदी बॉर्डर क्यादा लैबा नहा सिंग उनदुना मखोइगी वाखलोल अदु खंगननबा होटनदुना मदु खंगदोक्लबा मतुंगदा लिसिंगनी कुन्निथोइदा भोट लेपखिबनी हाइखे Student namoina, how do you become a good student? Like pabasina primary duty never. Why the gimaru say discipline never. Hard work, discipline. Right, left hand never. Kan honaba discipline leba. What is discipline? To do what you are supposed to do. To become a good student and a good human being. Adu discipline ka hai. All Manipur United Clubs Organization Amukogi Miteng Makada, All Manipur United Peace Farmer Association Amopana, Rural Self-Employment Training Institute Ayal Patka Kutsam Naraga Ngayok Pagisin Famda, Achauba Taudang Laud Bangami Singbu Training Pibagi Program Makachathara Poina Ngasisu, Bisnupur District Kumbi Lai Sandongda Audokre. Numitara Satagadaba training program asida ngami singbu mata ukaramna ngayok tuna ngagi pothok marangkaina puthokani amadi sendong laina kamtong ngagi farm chalaigani ngada tarakadaba laina tina ising pumlakadabadagi kannaba upai amadi pharmacy mapung fanaba hotnabada mathau tabasing kamtongna fangangadagi haibagi matangda mamutana naina duna ngami singbu khangangani Ngasigi program hogdokpagi thoramda Director Rural Self-Employment Training Institute Yumkhaibam Deban Amofagi President Mayengbam Bimolchan Luang Amukogi Vice President Dr. Norendro Thokchom Amukogi Assistant Organization TAs Santi Kumar Su Sarukyaki Ngasi hogdokiba ngayokpagi training program asida ngami kuntra mangana Sarukyari Ahumlak Suba Dr. Tiam Suresh Literary Award 2025 Handak Chahi Asigi Oina Aiba Moirangthem Rajendrada Sel Oina Lupali Singtara Citation Amadi Sol Pidune Kaikumnaba Utkre Patriotic Writers Forum Manipur Nasinduna Manipur Press Club Ta Pangthokiba Award Lantokpagi Thoramaduda Babina Groups ki Chairman cum Managing Director Dr. Thangzam Dabali Patriotic Writers Forum Manipur gi President Nauribam Khambaluang Manipuri Language Advisory Board ki Hanagi Convener Nongmaitem Kiran Kumar Amadi Eminent Writer Tentagi Merangthem Rajendrana Athoiba Mitunglen Oina Thoramapu Amadi Akhanaba Mitunglen Singh Oina Saruk Yakibaga Loinana Laikidraba Dr. Tiam Suresh ki photo da Laisuka Tunekai Kumnaba Utki Thoramaduga Mali Lenana Handak Jahigi Oina Award Fankraba Aiba Moirangthem Rajendrana Dr. Tiam Suresh ke Mung Manungna Piba Dr. Tiam Suresh Literary Award asi fanglakpada thamoide yamna nungaiba fawi loinana ahal loiraba mahakna award asi fanglaknaba hotnabada awaba kayama mayoknarabasu miyoi bai khoina thamliba pandam adudi fangdaba yade khanduna hotnakiba adugi mahine maram aduna hotnaba kanba thabak ama tawbada ninghannadaba miyoi singtana
mana pamba lambi aduda satpada laina chatpa ngami hainasu phongdokhi Ewat yawiba padi kamajura ini amado in gold medal bronze medal kind of sinhan medal gadi sit kari manung da sal gya do ko ai ko padi him da da hai lo mse ko to bachina kum thogon na ko we do ko da ai na pan da ko ta ti masina minen ki da yin sina thamoi ha kum da hakshang da thamoi da ko cheking Mayang Imphal Prabhavati College ta hangliba relief camp ta changfam lauduna lairiba More Ward number 5 tagi Laurembam Indra Kumarna maina chingbadagi masagi anaba ma oiraktuna rims ta laying chathariba sida khalada oirabasu mateng oinaba kanglaipak news tengbang loop KNTL gi maikaidagi seloina lupa lising tara tengbang pikre kongchat aduda KNTL gi vice president Arambam Bedana leimayauna KNTL gi amaruiba thongme singsu sarukyaki Imungi awat pasing na maram oiduna mahima sing tambada mimana na tambagi kudong chaba wat laba chahi nauriba kumbida laiba Sanatombi Oriental English School da class 2 da tamliba nongmai khong mayai lekai dege mahiroi nupa macha amada school gi oza sing na uniform kutsina kre imung manungi laita lai bagi awaba mayok na batana tana pokminaba mayamba masagi anaba amana maram oiduna layeng duna laibana mahaki mahima sing tambada chang daba yadraba potlam sing gi awat pa laibadagi school adugi oja Ningthozam Thoi Debi Moirangthem Mona amasung Konjengbam Elisan angang aduda uniform kutsinaki bane amaromda mahiroi nupa macha aduna nongmai khongdagi mahake school kumbi fauba bus tongduna school da lakpada bus ki bara lauramba dusu chahi ama paisa laudana bus tongalagani hairi JAM College campus to labor state Manipur State Badminton Association Sinduna Pangthok Kibani rak suba non state Open Badminton Tournament 2025 ta Lenbon Badminton Academy Nambolgi Sanaroi Singna gold medal taruka madi silver medal manga punna medal tarama thoilar kibabu Lenbon Badminton Academy Nambolgi maikai degi Sanaroi Singbu taramna okpagaloinana Sanaroi Singda chambakudol pot piduna pukning thawatkre Sanaroi Sing aduna tungda lakadaba tournament kayada maipak pagaloinana national level singda su sarukya bangamna bapukning thawatki Lenbon Badminton Academy Nambolna Academy Sidagi Badminton Sanaroi kaya national player kya su puthokpa ngamkre loinana makha tana su puthokpa ngamna hotnari hairi Brighter Public School Androna Sinduna School asigi pass out student Oriba Panjawam Nirmala Chanuna Lakadoriba AFC Women's Asian Cup Australia 2026 asida qualify urakpagi mahak pokpagi thoram ama school asigi campus ta ngasi pangthokre thoram aduda mahak pupungning thogat poina thoram mapu oriba school asigi principal Chunga Kham Kulachandrana selgi matenga loina chamba khodol tamkhre Loislak pada maroy bapau amukana Pizari Chanunggi Chaibu Lokol da Laumi Singna Tabak Suringaida Chingthak Tagi Kuki Kutlai Paiba Singna Nongmai Round Kara Kaptarakre Haidi JJM gi makada mamang sahi lisingani kunmari faubada imung kuding thak nabai sing fangan bagi pandam thamkibadu kwakcha gi miyoi ayamba afabai sing fangdri haina MPB molda wakatkre Manipur gi miyambu center gi luchingba singna karisu laitana khalak liba amade Manipur miyamna MLA singbu chai thangliba si BJP gi MLA singi khudolni haina hanagi minister and lokena haikre amadi leibaga sigi bartop sigi khudong chaba leiba institute singi manungda Regional Institute of Medical Science RIMS na ahum suba oide Hauzik Pauge na dia civil sandok chaba Manipuri pau matang sida loichinjare meeting tabri ba pungna mako amuka hana kurum jari